ꯊꯣꯡ ꯍꯥꯡꯉꯤꯅꯦ ꯑꯩꯒꯤ ꯆꯥꯛꯅꯤ ꯀꯔꯤ ꯌꯦꯡꯁꯤ 시부 영상이 잘하시네. 아이고, 뭐, CD 필요 없나? 아이고, 뭐. 떠올래. 쏙 돌아를 담으시나? 아이, 짠 없을래 뭐. 그이 누가 레이루기게다. 제. ꯅꯪꯒꯤ ꯁꯤ ꯆꯥꯔꯒ ꯑꯩ ꯁꯨꯃꯥꯡ ꯂꯩꯔꯣ ꯍꯥꯏꯔꯣ? ꯁꯨꯃꯥꯡ ꯂꯩꯔꯣ ꯍꯥꯏꯔꯝꯃꯦ. ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯒꯤ ꯂꯥꯁ ꯗꯦꯠ. ꯉꯝꯃꯣꯏꯗꯣꯏꯗꯤ ꯁꯤꯗ ꯀꯩꯗꯧꯕꯩ ꯄꯣꯔꯛꯏꯅꯣ ꯍꯥꯏꯕ?